Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Curfew gi namada pulap saksa hijanaba tokpinaba, Mukhyamantri Ningthoukhongjam Birena appeal tauri. Manipur COVID-19 gi apunba case lising humputaruk chatrut yankaitaruk ki manungda haujik lising manga chatruk humpunipan lairi amasung haukiba pungkun marida leibaga sida COVID ki anoba case lising yankai matoi chatruk humputare thengaki. Sahitara nipangi mathakta leiba miyoi khudingmak lemna COVID-19 gi vaccine kapthongnaba thaurang paikhaliba asida mapungoina naha oiriba singsu soidana vaccine kapthongnaba haijari COVID ki akiba leiribana miyamna cheksin ba watpagi thawong sing tokpiduna yariba makai yumdagi chathoktana leibiyu tangai padana chathoklabadi face mask upiyu foot taru ki social distancing thambiyu maimit amadi khut sa toina hamdoktuna tarutana na thambiyu sungsoi soidana vaccine kapthokpiyu COVID kamarli naba pausingi damak National Helpline number 011-2397-8046 natraga 1075 ta phone tawbiba yagani Rajya gi helpline number na 0385-241-1668 amasung 1800-3453-818 ni COVID-19 dagi ngakthong na batang padabatsa na kanglon sing ngang na satpinaba Manipuri kunung isay sakpi Laurembam Bedabatina appeal tawraduna hai Laurembam Bedabatina ahanba maktada mayambu ikok nona khurumjari nungsijaraba ireisasing tamthiraba COVID-19 laichattagi kanjanabagidamak aikhoi amuk khana cheksinbagi phirep lawminnarasi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta futtaruk lapna leibiu hand sanitizer sijinnabiu hand wash natraga sapon sijinnaduna khutsa sengna hambiu laichat asidagi ngakthoknaba matam gi lengakna piba tangai phadaba chatna kanglon sing aikhoi khuding makna ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari Haujik mapungoi bapau Curfew gi kudong chaba lauraga lekai da mayam punduna saksa hijana ba amadi party tawbagi thawong tokpina ba Mukhyamantri Ningthoukhongjam Birena appeal tawri social media da thagat pawalwala mada Mukhyamantri na hai laichat asi sandorakpa thingna sarkar na curfew thamduna honarabasu lekai singda pulap samin thangmina bagi thawong singna laichat asi sandokpa hena mateng pangli maramaduna laichat asi laksin mangamna bagi damak asigumba thawong sing tokpa tangai fade maragazida Manipur Police na mafam kaya da akan ba drive chathaduna mapandagi porakpa amadi Manipur da sungba makhal kaya gi yu phakat pagi thabak leptana chathari yu thaktuna pulap samin thangmina ba thingna ba khongthang ama oina drive asi chathabani hari Rajya sida COVID-19 gi haujik oiriba phibam Mukhyamantri Ningthoukhongjam Birena sabapati oiba awang bathaki mifam amana hanna yingsinkre Mukhyamantri gi secretary ngarang pangthokiba mifam aduna medical oxygen COVID care center ICU bed nauna semgaliba COVID hospital amasung oxygen plant singi matang da kumna khanana naki Rajya gi home department na laisada sigi matang da laukhaliba thabak thoram singsu mifam aduna hanna yingsinki mifam aduna CFN PD gi Mantri Thoksom Satirbata Mukhyamantri Advisor Health Sapam Ranjan MLA El Ramesor Chief Secretary Madi DGP Yauba Makok Tongbo official kaya saruk yaki Manipur da COVID-19 positive oiba apunba missing lising humputaruk chatrek yankaitaruk ki manungda haujik laina asna naba mioi lising manga chatruk humpunipan lairi Rajya gi haksel bibang na ngarang thokiba serol amada hai haukiba pungkun mari da punna sample lising mari samnga marfu tare test tawbada mioi changwa marfu manga positive oiba thengna ki positive oiba gi chang cha da tarani thoi dasmik nipani nauna positive oikiba singa dugi manungda Imphal West gi chani tarani thoi Imphal East gi sama shumna ama Thobal dagi humpumapan Bisnupur dagi yankai mari Churachandpur dagi yankai humdoi Kakching dagi kuntra matoi Tamenglong dagi tarani pan Zaribam amasung Kangpokpi dagi taramanga yauri Haiba matamasigi manungda COVID-19 positive oiba mioi nipan sikibaga loinana sikiba migi apunba masing lishingama supna marpudra humdoi shure Pungkun mari sigi manungda COVID ki anaba lising mari shumna marfu humdoi naba paduna discharge tawkibaga loinana naba phakiba migi masing lishing yankai mapan samapan marpudra manga shure naba phagarpugi changsa da marfu mapan dasmik nipan taret ni
मुख्यमंत्री नोंथोंबम बिरेंगी लमजिंग मखादा राज्य सिगी मफम सिनबा थुंगबदा पाक्सना कोविड की वैक्सीन कापथोंगनबा चंगसेलिबा खोंजिंगी सरुक अमा ओइना थौबाल जिलागी मफम 13 दसु ngarangdagi वैक्सीन काप हौख्रे थौबाल डिस्ट्रिक्ट एडमिनिस्ट्रेशन अमसुंग डिस्ट्रिक्ट हेल्थ सोसाइटी थौबाल न पुना सिनबा वैक्सीन कापगी थौरमदु जिला सिगी डिप्टी कमिश्नर रामनांगमै मार पीटरना कोइना चतुन येंगसिनकी तुंगद पौमिसिंग उनबा अमदा मियामना मसा मसा बुलाइचत अस्तिगी ngakthongnaba hotnabada tangai padana vaccine kapthongnaba deputy commissioner na appeal tawki Imphal ki kaisampa thongda ngarang cycle thoduna lakpa ahal oiraba mioi ama thomlamba car amasung gari adubu thorokpa mioi police na phare police ki pauna hai Baleno car amana ahal adu hek thomlambaga Rims hospital da pukhalaba matungda asokpa namaram oiduna ahal adu lekhidre tungda police na FIR ama lokhatuna kan honabadagi Imphal gi konjeng hazari lekai dagi Maruti Baleno car adu ga loina mioi du fabani hairi प्रधानमंत्री नरेंद्र मोदी ने था सिगी कुंतरेता आकाशवाणी की मन की बात थौरमदा लेबाग सिगी अमसुंग मपालम की मियामदा भागी पुंगनिंगी वाफोंदोकनी मसी थौरम सिगी हुंबुद्रानी पांसुबा एपिसोड नि प्रधानमंत्री ने मियामदा थौरम सिगी दमक मखोगी वाकल फोंदोरकनबा हाइरी मियामना नमो ऐप नत्रगा माइगोव ओपन फोरम दा मखोगी वाकल फोंदोरकपा यागनी टोल फ्री नंबर 1800117800 दसु हिंदी नत्रगा English da मखोगी मेसेज थारक्तुन रेकॉर्ड तौबा यागनी मियामना 1922 दसु मिस कॉल पिरकलगा SMS की कुतांग दा प्रधानमंत्री दा मखोगी मोट फोंदोरकपा यागनी ताबिरिबा पावसी आकाशवाणी इम्फाल दगिनी भारत कोरोना वायरस की अनौबा केस हंथरकबगा लोइना एक्टिव केस की मसिंग सु सिंथानिंगाई ओइना हंथरे हक्सेल अमसुंग याफे युम्बाल मंत्रालयना हाई हौजिक लेबाग असि एक्टिव केस की सांग असि अपुनबा पॉजिटिव केस की सादा 2.09 खक्ता ngaire हौकिबा पुंग कोनमरी दा लेबाग असि एक्टिव केस की मसिंग लिसिंग 13 हेन हंथरकी हौजिक लेबाग असि कोविड-19 की एक्टिव केस लाख 3,32 खर हेन लेरी हौकिबा पुंग कोनमरी दा कोविड की अनाबा पुना लिसिंग हुंग पमरी चांगा कुंतरे नाबा फदुन डिस्चार्ज तौखिबगा लोइना लेना असि नाबा फरपुगी चांग जादा मरुदा 3.33 यौरे हौकिबा पुंग कुनमरी दा लेबाग असि कोविड की अनौबा केस लिसिंग 50 चातुक हुंफुतरे थेंगनकी अदुगा अनाबा लिसिंग अमा चहुम कुनमापन सिकी हौजिक फाबुदा लेबाग कोविड पॉजिटिव ओइबा मियोय पुना लाख 3 लिसिंग मरुदा हुंदो हेन सिखरे इम्फाल ngasi phongba pause singi maroiba pausingi dama hujik ngangom kiran leire kiran thagachari shuni इम्फाल ngasi phongba pause singda maroina phongreba pau khra panba tarbadi mukhyamantri amasung shiksha mantri na mahiroi singda school uniform yanthokhiba covid-19 gamari lena pausing amasung kidnap tawruba nupi masama police na kanba ngamkhibagi pausing asina haibatai pongna phamda mahiroi singi damakta school uniform amasung atai polam sing yanthokre nationalism gi wakalon chalhana ba mahiroi singbu lemna hawdagi loyo phawba mahi tamana ba khanari haiba chief minister gi wafamna ahan headline tawri Sangai Express Manipuri da Congress halaktana ba honarasi haiba CM gi wafamna ahan headline tawri sana lebakta vaccine kapning dana ba pau phonglu bagi FIR lokana ba khangan kre mahiroi sing lemna awang uthaki mahi tamana ba khanari haiba chief minister gi wafamna ahan headline tawri Huyal lan pauda miyam gi yaipana ba paiklak pathabukta official kharana lan uhanna ba hona bigano haiba MLA Joy Kishan gi wafamna ahan bulamai de phongli Isel Express ta record oina mioi lising mari shupna marifu humdoi discharge tawkre mioi chawnga marifu manga nawna positive or ki nipan laikhidre haina ahan headline tawri Naharol gi thodang da kidnap tawkhibana pimasa rescue tawkre thodok tu da senaba laichabi masa nupa ama phare haba pauna ahan headline tawri Irai bakta lenga ke school sing da lemna mahi tamhanduna mahiro sing maribak nungsibagi wakal chalhana ba honari haiba pauna ahan bulamai de phongli Imphal Free Press ta government amasung added school singi mahiro singi school uniform lemni yanthokre haiba pauna ahan headline tawri Morning bell da awang thaki class sing da tamliba mahiro sing da lemna mahi tamhanna ba honari haiba chief minister gi wafamna ahan headline tawri People's Chronicle da Raja Sigi Oina Novo case Songa Marifu Manga Tenaki Nipan Siki Lissing Mari Subna Marifu Humdoina Now Paglaki Haina on headline Tori. Sangai Express English da Anovo case Songa Marifu Manga Tenaki Nipan Siki record Oina Lissing Mari Subna Marifu Humdoi Now Paglaki Now Paglapu Sang Sada Marifu Mapan Dasmik Nipan Teret Yori Haina on headline Tori. Manipur Melda Anovo case Songa Marifu Manga Tenaki Lissing Mari Subna Marifu Humdoi Discharge Tauki Haina on headline Tori. Suni. Thagazari Kiran Loshilakpada COVID-19 taking ngakthongnaba face mask upa futaru lamna na leiba khutsa amadi mai mitaru tanana thamba haiba achamba thong ohmusing ngang na chatpinaba amuhana ningsingjari aroibada maroiba pau curfew gi namada pulap saksa hijana ba tokpinaba mukhyamantri nongtoma birena appeal tawri Manipur COVID-19 gi apunba case lising mutaruk chatter humpu manga gi manung da hojik lising manga chatruk humpu nipan leiri amasung haukiba pungkun mari da leba ista covid ki anoba case lising yang khai matoi chatruk humpu tare thengna ki pagloi jare